ꯑꯍꯥꯟꯕꯃꯛꯇꯗ ꯌꯥꯏꯐꯔꯕ ꯑꯌꯨꯛꯁꯤꯗ ꯑꯅꯧꯕ ꯆꯍꯤ 2019 ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯆꯍꯤꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯑꯗꯨꯒ ꯁꯤ ꯌꯥꯏꯐꯔꯕ ꯑꯌꯨꯛꯁꯤꯗ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯆꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯖꯣꯕ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗꯒꯤ ꯑꯩꯅ ꯐꯪꯖꯕ ꯄꯔꯥ ꯑꯃꯗꯤ ꯊꯧꯅꯥ ꯑꯗꯨ ꯑꯩꯅ ꯃꯤꯌꯥꯝꯗ ꯈꯖꯤꯛꯇꯪ ꯁꯤꯌꯔꯤꯡ ꯇꯧꯖꯅꯤꯡꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯇꯁꯦꯡꯅꯃꯛꯀꯤ ꯍꯥꯏꯔꯗꯤ ꯖꯣꯕꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯕꯗ ꯀꯩꯗꯧꯕ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯟ ꯊꯨꯝꯗꯒꯤ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯕ꯭ꯂꯦꯁꯤꯡ ꯃꯥꯅ ꯐꯪꯖꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯀꯩꯗꯧꯉꯩꯗ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯃꯥꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯩꯗꯧꯉꯩꯗ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯁꯨ ꯃꯥꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯗ ꯅꯣꯂꯨꯛꯅ ꯏꯁꯣꯔꯕꯨ ꯀꯤꯖꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯕ ꯃꯔꯝꯅꯅꯤ ꯑꯗꯨꯒ ꯑꯃꯅ ꯀꯩꯅꯣ ꯍꯥꯏꯔꯒ ꯖꯣꯕꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯄ꯭ꯔꯥꯔꯊꯅ ꯇꯧꯕꯤꯈꯤꯕꯒꯤ ꯃꯄꯥꯟ ꯃꯥꯅ ꯗꯕꯜ ꯕ꯭ꯂꯦꯁꯤꯡ ꯐꯪꯈꯤꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯩꯗꯧꯕ ꯑꯩꯈꯣꯏꯅꯁꯨ ꯗꯕꯜ ꯕ꯭ꯂꯦꯁꯤꯡ ꯐꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯁꯤꯡꯒꯤꯗꯃꯛꯇ ꯄ꯭ꯔꯥꯔꯊꯅ ꯇꯧꯕꯤꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯃꯔꯝꯗꯤ ꯕꯥꯏꯕꯜꯗ ꯑꯁꯨꯝ ꯏꯗꯨꯅ ꯂꯩ ꯑꯍꯥꯟꯕ ꯇꯤꯃꯣꯊꯤ 2:1-3 ꯑꯇꯣꯞꯄꯁꯤꯡꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯌꯨ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯂꯣꯏꯅ ꯁꯣꯛꯄꯦ ꯑꯇꯣꯞꯄ ꯍꯥꯏꯕꯗꯨꯅ ꯌꯦꯛꯅꯕ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯅꯪꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯗꯕ ꯅꯪꯕꯨ ꯊꯧꯖꯥꯕꯤꯗꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯕ ꯌꯥꯏ ꯃꯥꯅ ꯁꯤꯗ ꯍꯥꯏꯕꯁꯦ ꯑꯇꯣꯞꯄꯁꯤꯡꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯌꯨ ꯍꯥꯏꯅ ꯚꯔꯁ 3ꯗ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯏꯁꯣꯔꯒꯤ ꯃꯤꯠꯌꯦꯡꯗ ꯑꯐꯕ ꯑꯃꯁꯨꯡ ꯑꯌꯥꯕ ꯑꯗꯨꯅꯤ ꯍꯥꯏꯅꯁꯨ ꯏꯔꯒ ꯂꯩ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯚꯔꯁ 2ꯗ ꯏꯪꯅ ꯆꯤꯛꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯣꯏꯔꯒꯗꯤ ꯀꯩꯗꯧꯕ ꯃꯉꯣꯟꯗ ꯏꯪꯊꯕ ꯂꯩꯇ꯭ꯔꯒꯗꯤ ꯃꯥꯗꯣ ꯄ꯭ꯔꯥꯔꯊꯅꯥ ꯌꯥꯎꯗ꯭ꯔꯕꯅꯤ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯃꯍꯥꯎ ꯈꯪꯗ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯌꯥꯎꯕ ꯄꯨꯟꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯤꯕ ꯑꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯅ ꯗꯕꯜ ꯕ꯭ꯂꯦꯁꯤꯡ ꯐꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒꯤꯗꯃꯛꯇ ꯑꯗꯨꯒ ꯂꯤꯗꯔꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯨꯞꯄꯗ ꯏꯇꯠ ꯇꯠꯇꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯤꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯅꯪ ꯑꯩꯁꯦ ꯗꯕꯜ ꯕ꯭ꯂꯦꯁꯤꯡ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅ ꯑꯅꯧꯕ ꯆꯍꯤꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯗꯕꯜ ꯕ꯭ꯂꯦꯁꯤꯡ ꯐꯪꯅꯉꯥꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯁꯤꯡꯒꯤꯗꯃꯛꯇ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯍꯧꯔꯁꯤ